ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯁꯤ ꯂꯩꯇꯕ ꯅꯨꯃꯤꯠ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯀꯦꯂꯦꯟꯗꯔꯗ ꯄꯥꯔꯒꯗꯤ ꯍꯥꯎ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯂꯩꯇꯕꯁꯦ ꯉꯁꯤ ꯇꯥꯔꯦꯕ ꯍꯥꯏꯕꯗꯤ ꯏꯪꯂꯤꯁꯀꯤ ꯀꯦꯂꯦꯟꯗꯔꯗ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯉꯁꯤ ꯇꯥꯔꯦꯕ ꯃꯩꯇꯩꯒꯤ ꯊꯕꯥꯟꯗ ꯄꯥꯔꯒꯅ ꯍꯦꯟꯗꯣꯛꯈ꯭ꯔꯦꯕ ꯑꯗꯣ ꯍꯦꯟꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯌꯨꯝ ꯃꯥꯡꯗꯅ ꯀꯠꯄ ꯌꯥꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯨꯝ ꯃꯥꯡꯗꯅ ꯀꯠꯄ ꯌꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗꯣ ꯑꯗꯨꯅ ꯉꯁꯤ ꯀꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯕꯕꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯦ ꯊꯣꯡꯗꯣ ꯑꯩ ꯈꯨꯠ ꯁꯪꯗꯤꯌꯦ ꯑꯩꯒꯤꯗꯣ ꯑꯅꯤꯇꯥꯏꯝꯗ ꯀꯠꯇꯣꯏꯅꯦꯕꯀꯣ ꯁꯤꯗ ꯌꯧꯔꯦ ꯂꯥꯎ ꯂꯥꯎ ꯈꯪꯗꯕꯅꯤꯅꯀꯣ ꯑꯩꯅ ꯀꯠꯆꯅꯤꯡꯕ ꯈꯔꯗꯤ ꯄꯨꯔꯛꯑꯦ ꯁꯤ ꯑꯣꯏꯅ ꯀꯠꯆꯔꯝꯃꯒꯦ ꯗꯈꯤꯅꯥꯒ ꯇꯧꯔꯒꯀꯣ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯕꯅꯤꯅ ꯃꯪꯗꯁꯨ ꯌꯥꯝꯅ ꯉꯥꯏꯒꯤ ꯏꯪꯕꯒꯤ ꯃꯑꯣꯡ ꯁꯣꯟꯒꯤ ꯃꯑꯣꯡ ꯑꯃ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯊꯥꯕ ꯈꯔ ꯐꯅꯦꯛ ꯈꯨꯗꯤꯡꯁꯦ ꯑꯊꯥꯕ ꯈꯔ ꯀꯠꯆꯔꯝꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯅꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣ ꯀꯠꯐꯝ ꯊꯣꯛꯄ ꯈꯔ ꯀꯠꯂꯨꯔꯦ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯕꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯕ ꯂꯩ ꯀꯩꯀꯥ ꯀꯠꯄ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯣꯏꯕꯤꯒ ꯑꯩꯒ ꯇꯟ ꯆꯥꯕ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯆꯥꯛ ꯂꯥꯝꯃꯦ ꯆꯥ ꯌꯥꯝ ꯂꯥꯝꯃꯦ ꯆꯥꯁꯨ ꯊꯛꯂꯛꯇꯦ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯀꯠꯇꯣꯏꯅꯦꯅ ꯑꯩꯁꯦ ꯀꯩꯝ ꯆꯥꯈꯤꯔꯣꯏꯒꯦꯅ ꯆꯥꯔꯛꯇꯦꯕꯀോ ꯂꯥꯏꯒꯤ ꯀꯩꯀꯥ ꯀꯠꯄ ꯂꯣꯏꯈꯔꯦ ꯍꯧꯖꯤꯛ ꯇꯟ ꯆꯥꯒꯦꯅ ꯂꯥꯛꯏ ꯊꯣꯏꯕꯤ ꯏꯕꯥꯅꯤ ꯑꯩꯈꯣꯏ ꯗꯥꯡꯉꯣꯒꯤꯁꯨ ꯂꯩꯔꯒ ꯄꯨꯈꯤꯗꯣꯏꯅꯦꯕꯀꯣ ꯃꯥ ꯇꯟ ꯄꯨꯔꯛꯑꯦ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯃꯥꯏꯁꯦ ꯄꯥꯛꯃꯟꯗꯅ ꯇꯪꯈꯥꯏ ꯎꯔꯦ ꯃꯥ ꯇꯜꯂꯤ ꯀꯤꯖꯩꯌꯦ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯕꯥ ꯆꯟꯗꯣꯟ ꯊꯤꯜꯂꯤꯅꯦꯅ ꯇꯧ ꯂꯩꯔꯝꯃꯤꯁꯦ ꯌꯦꯡꯉꯣ ꯒꯨꯂꯤꯁꯦ ꯀꯩꯅꯣ ꯋꯥ ꯇꯧꯏꯁꯤꯕꯣ ꯀꯩꯅꯣ ꯐꯟꯐꯟ ꯆꯣꯡꯉꯦ ꯑꯩ ꯐꯣꯟꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯕꯨ ꯊꯤꯜꯂꯤ ꯌꯦꯡꯉꯣ ꯂꯋꯥꯏꯁꯤꯒ ꯑꯩꯈꯣꯏ ꯇꯟ ꯆꯥꯔꯒ ꯍꯜꯂꯛꯄꯗ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯌꯦꯡꯉꯣꯁꯦ ꯇꯧꯔꯣ ꯅꯪ ꯍꯩꯖꯕꯤ ꯁ꯭ꯀꯤꯜꯗ ꯑꯩꯈꯣꯏ ꯇꯥꯒꯣꯁꯦ ꯑꯣ ꯆꯟꯗꯣꯟ ꯃꯈꯣꯡꯅ ꯑꯁꯣꯏ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗꯨꯅ ꯑꯁꯣꯏꯗ ꯄꯥꯟꯗꯣꯏꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯕꯕꯥ ꯊꯤꯟꯕꯤꯒꯦꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯇꯥꯒꯣ ꯆꯥꯛ ꯏꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛꯇꯔꯗ ꯆꯥꯛ ꯆꯥꯕ ꯆꯠꯇꯣꯔꯦꯕ ꯑꯗꯣ ꯇꯥꯒꯣ ꯍꯥꯟꯅ ꯄꯤꯖ ꯊꯣꯛꯑꯝꯕꯅꯦꯕꯀꯣ ꯃꯥꯏ ꯌꯦꯟꯖꯥꯡꯁꯦ ꯎꯇꯤ ꯊꯣꯛꯄꯒ ꯑꯂꯨ ꯊꯣꯛꯄꯒ ꯌꯦꯔꯨꯝꯒꯅꯦꯕꯀꯣ ꯑꯗꯣ ꯗꯥꯡꯉꯣꯒ ꯂꯩꯃꯤꯟꯅꯅꯕ ꯃꯥꯒꯤ ꯃꯤꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯕ ꯂꯥꯏꯚ ꯊꯥꯔꯒ ꯂꯩꯔꯝꯃꯣ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯥ ꯂꯩꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇꯕꯗꯣ ꯂꯥꯏꯚ ꯊꯥꯔꯒꯗꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦꯗꯅ ꯑꯗꯨꯅ ꯂꯥꯏꯚ ꯊꯥꯔ ꯂꯩꯔꯝꯃꯨ ꯑꯉꯥꯡꯈꯩꯗꯨꯁꯨ ꯃꯥ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯗꯣ ꯁ꯭ꯀꯨꯜ ꯆꯠꯅꯈꯤꯕ ꯑꯗꯨꯗꯒꯤ ꯁꯤꯝꯁꯨ ꯊꯕꯛ ꯆꯠꯇꯧꯔꯦꯕ ꯃꯥꯁꯦ ꯀꯔꯤꯕ ꯅꯪꯒꯤ ꯁꯦꯂꯣꯟ ꯃꯃꯤꯡꯗꯣ ꯒꯔꯥꯒꯤ ꯁꯦꯂꯣꯟꯗ ꯌꯥꯎꯕꯅꯦꯕꯀꯣ ꯅꯣꯏ ꯍꯦꯌꯔ ꯀꯠꯇꯤꯡ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯕꯒꯣꯗ ꯑꯗꯨꯝ ꯅꯩꯕꯅꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯝ ꯀꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤ ꯑꯉꯥꯡꯁꯤꯗ 50% ꯑꯣꯐꯔ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯁꯨ ꯊꯕꯛ ꯆꯠꯈꯤꯗꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯈꯩ ꯁ꯭ꯀꯨꯜ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯅ ꯗꯥꯡꯉꯣꯒ ꯂꯩꯃꯤꯟꯅꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯏꯚ ꯊꯥꯔꯝꯒꯦ ꯗꯥꯡꯉꯣꯒ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯨ ꯃꯌꯥꯝ ꯗꯥꯡꯉꯣꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯩ ꯃꯥꯜꯂꯦ ꯁꯤꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯑꯉꯥꯡꯁꯦ ꯊꯤ ꯍꯥꯏꯅꯦꯗꯣ ꯑꯩ ꯃꯥꯜꯂꯦꯁꯦ ꯆꯠꯂꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯃꯥꯟꯕꯅꯦ ꯌꯥꯝꯅ ꯃꯃꯥꯏꯒꯗꯣ ꯀꯣꯏꯗꯥꯅꯔꯒ ꯅꯨꯡꯁꯤꯕꯅꯦ ꯃꯨꯟꯅꯒ ꯌꯦꯡꯉꯤꯅꯣ ꯃꯄꯥꯁꯤꯗ ꯀꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯅꯣꯉꯣ ꯏꯁ ꯅꯣꯏꯖ ꯃꯄꯥꯅ ꯂꯛꯅꯕꯒꯁꯨ ꯈꯪꯉꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯦ ꯊꯣꯏꯕꯤꯒ ꯑꯩꯒ ꯕꯨꯡꯉꯣꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯔꯅꯒ ꯑꯉꯥꯡꯗꯣ ꯃꯃꯤꯠ ꯊꯛꯑꯅꯤꯌꯦ ꯕꯕꯥ
Tại cho con Purna chứ Purna tại cho is mà phụ đồng mình này gì chứ is lúc qua chú hay để tại chứ Purna Purna is tại cho tôi xì mà nó lôi để tại cho ơi Purna xe bao nhiêu Purna muốn nhìn người đó cái gì Quên đâu tại cho Chị đang lấy bao nhiêu bữa ra đây không chị đã lôi được à? cái đầu sen nào à coi bà gì mà su gì sung tha đâu kia hay bà ao ha si bên à tẩy giờ mà su gì sung tha đâu thì hả vẫn xài thì ngang cái phẩm mà tẩy giờ đấy không mà bố biết là biết một la wow nice pisum so nice pisum pisum do am phase hai ba se kari la la si panda kari ba na olen gi kano maming do tompo kano lei haw ga chien gro to bodo yam phazara me ma bok je akoi puna je chakar ni long mane ani ne an chakar ni no hayeng no bi ani da na ti manga lo lan do nyai na Kak, cek kak. Mga diam mo dito. Teja. Musibat na. Saka jika macam ni macam Mai tu video ra rồi. Chắc phải lấy ai vậy gì? Chắc chắn chỉ là một bạn. tidak. Ning mo di man di Tung cái đấy. Làm sao chứ? Para mama na ba itong mga ito tong na isi? Yari. Yari ko kay. Isay hầu cái đấy. Chị isay được thật thật luôn. Các bạn thời gian phim. Goodbye. Thôi cái đây. Bilang sang ya. Rồi mà mỗi cái nào ra, tôi chỉ buông ra. Giặc sao bà sang ní. Hắc âm mà bài rồi. Bữa nà. Tại chưa? Tại chưa? Dạ. Haura. Kariba. Ako'y bumugi sa kano yung sa kung sit na le habe yung ne. Mama di lam ba dalo ram mabsani. Nga. Ako'y bumugi status ni yung sit na le yung ne sibo. Sa how yele eh. Thank you. Care chú ye lẽ ra hao bên nào vậy gì đó ai gì sẽ sao cô em bố con chỉ cái liềm em bố con thôi vì cái này sao chỉ hồi trước chỉ ra đi mà để tôi cái này ai chắc cái bông khang thì yum đôi nè spicy noodles là cái đó hầu là sa giờ rồi kì coi bà cái nào vậy say sắc lắc tôi đấy không coi mà cái nào vậy say sắc lắc tôi
ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯂꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯂꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ 미국 아마당 난구어숨 미진구나 레 미국 아마 난구 가오기 남래 아이도 Ki khangode manglando asumna kai kini khanode asira pusiba aigi wakhal aigi pulsi ma khangde aigi tumol ole Hangageni awa pase khambagi pangal loi khamale Hangageni awa pase khambagi pangal loi khamale Asuna asum Batae aigi wakhal aigi pulsi mapum khangre aigi pumol ole nangbuasum ningsinuna leire miku ama nangbu Kaoke ngamre Lam kaida Chataga aibu Lam kaida Chataga aibu Kotha sige Miku amatan Nangbu asum Ningsinuna ama nangbu ka